ꯅꯨꯡꯁꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯃꯁꯤ ꯆꯍꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯆꯍꯤ 65ꯒꯤ ꯃꯊꯛꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ 68 ꯁꯨꯔꯦꯕ ꯑꯍꯜꯅꯦ ꯑꯗꯣ ꯅꯨꯄꯥꯅꯦ ꯃꯍꯥꯛꯁꯦ ꯎꯔꯤꯄꯣꯛꯇꯒꯤꯅꯤꯀꯣ ꯑꯗꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃ ꯁꯨꯝ ꯊꯝꯕꯤꯒꯦ ꯃꯍꯥꯛꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯦ ꯃꯌꯥꯝꯗꯩ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯈꯠꯂꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯅꯤꯃꯛꯇ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤ ꯇꯨꯕꯠ ꯂꯣꯏ ꯀꯛꯑꯦꯕ ꯀꯛꯏꯕ ꯈꯨꯀꯛꯁꯦ ꯑꯃꯨꯛꯁꯨ ꯃꯥꯟꯅꯗꯦꯕ ꯑꯩꯈꯣꯏꯅ ꯁꯤꯃꯦꯟ ꯂꯥꯏꯟ ꯍꯥꯏꯗꯅ ꯂꯥꯏꯟ ꯑꯃꯇꯪ ꯃꯌꯥꯏꯗ ꯈꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯗꯤ ꯂꯥꯏꯟ ꯑꯅꯤ ꯊꯣꯛꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯏꯗ ꯀꯛꯄ ꯑꯃꯒ ꯑꯃꯨꯛ ꯃꯥꯏ ꯂꯥꯏꯟ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯤꯕ ꯍꯦꯗꯂꯥꯏꯟꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯒ ꯃꯁꯤꯃꯁꯨ ꯂꯧꯈꯠꯆꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯁ꯭ꯇꯥꯔ ꯁꯥꯏꯟ ꯑꯗꯨꯒ ꯐꯤꯁ ꯁꯥꯏꯟꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯆꯍꯤ 68 ꯆꯍꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯆꯍꯤꯁꯦ ꯄꯥꯊꯣꯛꯄ ꯃꯇꯝꯗ 68 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕ ꯑꯗꯣ ꯆꯍꯤ ꯌꯥꯝꯃꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯏꯔꯩ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯑꯃꯒꯤ ꯃꯥꯒꯤ ꯔꯤꯖꯜ ꯄꯤꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯍꯧꯈ꯭ꯔꯕꯅꯦꯕ ꯆꯍꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯕꯅꯤꯅ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯈꯤꯕꯗꯁꯨ ꯀꯔꯤ ꯀꯔꯤ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯈꯔꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯉꯁꯤ ꯂꯧꯈꯠꯆꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯈꯨꯕꯥꯛ ꯃꯩꯁꯦ ꯃꯁꯤ ꯈꯨꯕꯥꯛ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯗꯒꯤ ꯈꯔ ꯑꯗꯨꯝ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯦ ꯃꯌꯥꯏꯗ ꯇꯨꯕꯠ ꯀꯛꯄ ꯈꯨꯕꯥꯛꯇꯣ ꯑꯗꯨꯗꯤ ꯑꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯥꯏ ꯂꯥꯏꯟ ꯑꯃ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯑꯅꯤꯃꯛꯅꯤꯀꯣ ꯌꯦꯠꯇꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯛꯑ ꯂꯩꯕ ꯑꯗꯨꯒ ꯂꯦꯞꯇꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯃꯦꯟ ꯂꯥꯏꯟꯕꯨꯗꯤ ꯑꯣꯏꯔꯒ ꯃꯥꯏ ꯂꯥꯏꯟꯁꯦ ꯇꯣꯉꯥꯟꯅ ꯑꯃ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯦꯃꯦꯟ ꯂꯥꯏꯟꯃꯛꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯁꯦꯃꯦꯟ ꯂꯥꯏꯟ ꯍꯥꯏꯕꯁꯤꯗꯤ ꯍꯥꯔꯠ ꯑꯃꯁꯨꯡ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯁꯤ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯤ ꯊꯣꯛꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯥꯏꯟꯗ ꯀ꯭ꯔꯣꯁ ꯇꯧꯁꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯈꯨꯕꯥꯛ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯈꯔ ꯂꯩꯔꯅꯤꯀꯣ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯂꯧꯈꯠꯆꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯒꯤ ꯑꯃꯁꯨꯡ ꯀꯂꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯝꯖꯤꯟꯖꯔꯒ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯩꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯅꯨꯡꯁꯤꯗ ꯑꯇꯣꯞꯄ ꯁꯥꯏꯟ ꯈꯔ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯃꯗꯨꯗꯤ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤꯗ ꯁ꯭ꯇꯥꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯔꯛꯑꯣ ꯈꯔ ꯀꯨꯞꯊꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯍꯜ ꯑꯁꯤꯒꯤꯁꯦ ꯑꯩ ꯂꯧꯈꯠꯆꯕꯅꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯩꯅꯤꯀꯣ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯇ ꯂꯩꯔꯤꯕ ꯃꯩꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯑꯗꯨꯝ ꯁꯦꯡꯅ ꯐꯖꯅ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯃꯁꯤ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯒꯤ ꯃꯒꯨꯟ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯇꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯈꯨꯕꯥꯛ ꯑꯃꯗ ꯃꯩꯁꯦ ꯅꯤꯡꯊꯤꯅ ꯐꯣꯝ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯁꯥꯁꯦ ꯈꯔ ꯇꯟꯒꯟꯕ ꯍꯣꯠꯅꯕ ꯀꯟꯕꯈꯔ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕꯀꯣ ꯃꯁꯤ ꯑꯗꯨꯝ ꯑꯆꯨꯝꯕꯅꯤ 100% ꯑꯆꯨꯝꯕꯅꯤꯀꯣ ꯑꯗꯣꯝꯒꯤ ꯈꯨꯕꯥꯛꯇꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯊꯦꯡꯅꯕ ꯃꯤ ꯈꯔ ꯇꯟꯕ ꯃꯤꯒꯤ ꯈꯨꯕꯥꯛꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯑꯗꯣ ꯃꯥꯒꯤ ꯈꯨꯕꯥꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯦꯛ ꯑꯝꯇ ꯂꯩꯔꯣꯏꯕ ꯍꯥꯏꯗꯤ ꯃꯌꯦꯛ ꯅꯤꯡꯊꯤꯅ ꯐꯣꯝ ꯐꯖꯅ ꯑꯝꯇ ꯇꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯗꯅ ꯂꯩꯔꯒꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯍꯟꯕ ꯅꯥꯏꯗꯅ ꯍꯣꯠꯅꯕ ꯀꯜꯂꯕ ꯃꯥꯒꯤ ꯃꯩ ꯐꯖꯕ ꯑꯗꯨꯝ ꯐꯣꯝ ꯂꯥꯛꯀꯅꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯍꯜꯁꯤꯒꯤ ꯃꯥꯒꯤ ꯈꯨꯕꯥꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯌꯦꯛꯁꯦ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯩꯑꯕ ꯃꯌꯦꯛ ꯐꯣꯝ ꯐꯖꯅ ꯇꯧꯕꯁꯦ ꯑꯗꯨ ꯀꯌꯥ ꯅꯤꯡꯊꯤꯅ ꯐꯣꯝ ꯇꯧꯗꯕꯁꯤꯡꯁꯤꯗꯤ ꯃꯍꯥꯛꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯃꯦꯟ ꯂꯥꯏꯟ ꯂꯩꯕ ꯃꯌꯥꯏ ꯀꯛꯄ ꯃꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯏꯟ ꯂꯥꯏꯟꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯂꯨꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕ ꯃꯍꯥꯛꯁꯦ ꯁꯦꯃꯦꯟ ꯂꯥꯏꯟꯃꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯆꯨꯝꯅ ꯂꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯒꯅꯦꯕ ꯃꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯗꯗꯤ ꯈꯔꯗꯤ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯅꯤꯡꯂꯒꯗꯤ ꯌꯥꯅꯤꯡꯉꯦ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯅꯦꯕ
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯤꯅ ꯃꯥꯏꯟ ꯂꯥꯏꯟ ꯇꯁ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯥꯎꯕ ꯀꯥꯟꯗꯗꯤ ꯐꯥꯊꯕ ꯉꯝꯗꯕ ꯈꯔ ꯂꯩꯒꯅꯦꯕ ꯍꯥꯏꯕꯗꯤ ꯈꯔ ꯁꯥꯎꯒꯟꯕ ꯁꯥꯎꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯀꯌꯥ ꯇꯧꯕꯤꯗꯕꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨ ꯇꯧꯔꯒꯦ ꯃꯗꯨꯗꯤ ꯑꯩ ꯁꯤ ꯑꯣꯏꯅ ꯂꯦꯞꯄꯅꯤ ꯀꯥꯏꯅ ꯇꯧꯕꯁꯤ ꯃꯁꯤꯒꯨꯝꯕꯁꯤ ꯃꯁꯤꯅ ꯃꯥꯡꯅꯕ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯤ ꯁꯥꯎꯔꯀꯥꯟꯗ ꯗꯤꯁꯤꯖꯟ ꯂꯧꯒꯅꯨ ꯍꯥꯏꯕꯗꯣ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯊꯝꯖꯒꯦꯀꯣ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯦ ꯑꯣꯚꯔꯂꯤꯐꯤꯡ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯃꯒ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯅꯤ ꯑꯗꯨꯒ ꯀ꯭ꯔꯣꯁꯤꯡ ꯈꯔ ꯂꯩꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯕꯤ ꯄꯤ ꯑꯅꯤ ꯃꯃꯥꯡ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯊꯕꯛ ꯈꯤꯇꯪ ꯑꯋꯥꯕ ꯁꯨꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯅ ꯈꯔ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯋꯥꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯖꯦꯜ ꯇꯧꯔꯒ ꯑꯗꯨꯝ ꯐꯕ ꯌꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯈꯔ ꯆꯠꯄ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯤꯕꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯁꯥꯡꯗꯣꯛꯑꯒ ꯆꯠꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯁꯥꯖꯦꯜꯁꯦ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯔ ꯀꯜꯍꯟꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯍꯟꯕꯁꯦ ꯑꯩꯒꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯕ ꯂꯣꯏꯅꯅ ꯈꯨꯠ ꯁꯥ ꯍꯩꯕ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯔꯁꯨ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯦꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯂꯥꯛꯐꯝ ꯑꯁꯤ ꯑꯃꯗꯒꯤ ꯍꯦꯟꯕꯁꯨ ꯄꯤꯌꯦꯕ ꯃꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯥꯏꯟ ꯂꯥꯏꯟꯁꯤꯗ ꯃꯇꯣꯟ ꯂꯣꯡꯕ ꯌꯥꯎꯔꯛꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯥꯏꯟ ꯂꯥꯏꯟꯗꯁꯨ ꯃꯇꯣꯟꯁꯦ ꯑꯅꯤ ꯂꯣꯡꯊꯣꯔꯛꯄ ꯑꯍꯨꯝ ꯂꯣꯡꯊꯣꯔꯛꯄ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯋꯥꯈꯜ ꯂꯧꯁꯤꯡꯗꯤ ꯌꯥꯝ ꯂꯩꯒꯅꯦꯕ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗꯁꯨ ꯑꯩ ꯁꯤ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯤꯇꯪ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯈꯤꯇꯪ ꯈꯟꯖꯥꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯦꯜ ꯂꯥꯛꯐꯝꯒꯤ ꯑꯣꯏꯅꯗꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯣꯏꯒꯜꯂꯦꯕ ꯂꯣꯏꯅꯅ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯆꯍꯤ 35 ꯅꯤꯐꯨ 50 ꯑꯃꯁꯨꯡ 60 ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡ ꯑꯁꯤꯗ ꯈꯔꯗꯤ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯐꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯟ ꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯤꯑꯣꯏꯁꯦ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯆꯍꯤ ꯆꯥꯎꯔꯥꯛꯅ 95 ꯅꯤꯐꯨꯅꯤꯄꯥꯟ ꯍꯨꯝꯐꯨ 63 65 ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯐꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯁꯤ ꯆꯍꯤ 68ꯅꯤ ꯔꯟꯅꯤꯡ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯆꯍꯤꯁꯤ ꯌꯥꯝꯃꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯕꯥꯛꯅꯤ ꯊꯕꯛꯀꯤ ꯑꯃꯗꯤ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡ ꯌꯦꯡꯂꯛꯄꯗꯁꯨ ꯈꯨꯔꯦꯟꯊꯧ ꯃꯈꯥꯗ ꯊꯕꯛꯀꯤ ꯃꯩ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯕ ꯃꯔꯝꯅ ꯄꯨꯟꯁꯤꯗ ꯊꯕꯛ ꯁꯤꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯁꯦꯜ ꯂꯥꯛꯐꯝ ꯑꯁꯤ ꯑꯃꯗꯒꯤ ꯍꯦꯟꯕꯁꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯅ ꯈꯨꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟ ꯁꯤꯒꯨꯝꯕ ꯑꯩꯅ ꯄꯔꯐꯜ ꯀꯂꯔ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯗ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯟꯅꯕ ꯄꯤꯌꯦꯕ ꯑꯗꯨꯅ ꯄꯥꯝꯖꯕ ꯍꯩꯅꯕ ꯂꯥꯏꯟ ꯑꯃ ꯈꯟꯗꯨꯅ ꯇꯧꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯃꯗꯤ ꯃꯇꯦꯛ ꯈꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯕ ꯃꯔꯝꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯗꯤ ꯈꯔ ꯂꯩꯒꯅꯤꯕ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯑꯁꯤꯗ ꯂꯥꯏꯕꯛꯀꯤ ꯑꯣꯏꯕ ꯃꯩ ꯍꯥꯏꯕ ꯇꯥꯔꯦ ꯐꯦꯠ ꯂꯥꯏꯟ ꯑꯩꯈꯣꯏꯅ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯂꯥꯏꯕꯛꯀꯤ ꯃꯩ ꯍꯥꯏꯗꯅ ꯈꯪꯅꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯗ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯥꯏꯟ ꯑꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯃꯗꯒꯤ ꯀꯥꯔꯛꯄ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯆꯠꯄ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯖꯔꯒ ꯆꯥꯎꯈꯠꯄ ꯑꯣꯏꯖꯔꯛꯄ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯅꯪ ꯁꯤꯃ ꯇꯧꯔꯒ ꯁꯤꯃ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯕꯤꯗꯨꯅ ꯈꯣꯠꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯀꯟꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯔꯝꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯕ ꯂꯩꯔꯒꯁꯨ ꯃꯁꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯦꯡꯅꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯉꯝꯖꯩꯑꯕ ꯃꯁꯤꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯋꯥꯅ ꯍꯧꯖꯔꯛꯄꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯔꯒꯁꯨ ꯀꯌꯥ ꯀꯟꯅ ꯋꯥꯕ ꯑꯣꯏꯗꯦꯕ ꯑꯗꯨꯃꯛꯅꯤꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯁꯨꯝꯅ ꯃꯩꯒꯤ ꯈꯔ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯌꯥ ꯀꯟꯅꯕꯨꯗꯤ ꯌꯥꯎꯗꯦ ꯈꯔ ꯁꯨꯝ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯁꯤꯁꯦ ꯁꯤꯃꯦꯟ ꯂꯥꯏꯟꯒꯤ ꯇꯥꯏꯞꯇ ꯍꯥꯔ ꯂꯥꯏꯟ ꯆꯞ ꯇꯤꯡꯅ ꯂꯩꯁꯦ ꯁꯤꯒꯤ ꯃꯊꯛ ꯋꯥꯏꯁꯤꯗ ꯈꯔ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯄꯥ ꯈꯨꯌꯥꯏꯒꯤ ꯃꯄꯥ ꯁꯥꯏꯋꯥꯏꯁꯤꯗ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ
point macha ama oina leibase sisu yamna maroi ko masiji yamna maroi haidana haijabani aduga yamna khal chawna amisem phathana leibudi sumaina pikna sena leibisina adum phawele ma ki oina sida fish hand ama le khuyai makha gi swai sida ko aduga somda khuning thong makha gi swai sida su fish hand ama su leib aduga hairiba se main line sa sigi kitang kitang ka khalap oira na haitare ko khuning thong pa swai sida star sign ama su leib aduga yamna phajawa amana somna kan sai ta lay man bai tar ko sisu star gumbani ado sawna phajana lay bai tar sina mo nakchik lom gi tar ko sigi fail line sigi mathak wai sida ni ko sida lay sigi form sisu star sign amani hai tar ko sina yet ki khubak ne ado oi khubak ta su man yeng sai dan yeng badi oi khubak ta su na sai se main line do ani gi da main lay do ai haja khre ado ga na sai gi khoyai makha swai sida su fish anam su lay masigi matugina kai phongdok ke habdu yengsiba animang mane ko khoyai makha se dum phajana dum lay mina bu oire hai tare khut animakta aduna dum ma ke result dum 100 to 100% adum chum dun pi dun hai tare ko khuba oi amadi yet anamaki khoyai makha da lay ba fish an asigi matungina yamna fobo oi godori ba ma ke pansida madudi chahi de naha oiringai da kaya kana nungai ba mak oiraktrabusu chahi humphu gi matung taraktada nungai fobo oi ba sel thuma ang kai ba asigum ba kaya ama lay gani haibadi mamangi pulsida awana kaya ama thengnar ko lairigasu tungi pulsida di adum sungchui soituna adum nungai gani habani ko hoji hoji sai gi humdraga tari ne running da ko adum hawra gummun hai tari ko sai humfu gi matung dei di ma hena nungai buto adumba koi gani haidan sumai thamami ko loina na mathangi sina khuning taw makha se lairiba fish sign ko star sign ani makni ko si ani makki value se dum mane hai tare ado sidai hena phabadi star sign sina budi oirigasu value di hairab adu mane hai tare adana maki masigi matungina mingchat leiba mayamni kai khumnabu oiba pusida awaba imnga madi horko oirabsu isagi punsi khumchatta nungaiba mai pakpa amadi chokkat poiba pigani pusigi horko da awaba oiraglab sunin thogum nungai afana panba pigani haitan sumaina lei haitare ko khubak mai goina aduga khubak mai ai nakchep oirabna leiriba star sign haitare ko ngasai ge hangna feline mathawai de sumaina lei haikibuduni asigi mapase masigi matungina punsida mapalamda sathok chasin tawba leigani isa thanatana isa isu phawba mapalamda sathok chasin tawba natragana thabakki chatpa pigani hadana sumaina thamamika aduga yamna section ningai oiba amana maki lifeline manungomda khobi romgi side lomda sumaina sambru lei haitar ko sambru se adum right lomgi da sulai left lomgi da sulai ko masigi matungina imung manunggi oiba isa isu amadi partner gi oiba adugumba matang kharada ana ek leibani khangde imung manunggi member amagi mari degi imung manungda awab khara leiba adugum kharadi thengnagani haidana sumai thamjage ba loina na hariba ahal ase sei humdraga tari ni hoji running dai tare ko aduna sei humda taret ko ba ma ki maroi ba fall khara dum thamjage ko sahi gi oina sahi asi gi oina mahi chawba afaba thabak tawgani yum kai saba amadi semjin chajin bada nungai afaba mahi phangwa oigani nomono megi lan thum phangani mingonda landaba isagi thabak sinphamda pung lupsinduna leibana mina dikya usikandaba sahi matang oigani jingnaba maikei moirang laiji maikei asi chathaide sajibodigi ingen tha phawba haksang kya nungai roi thawandigi hyangai tha mari ase khana chainaba thokan piri aduna isana khangna khara seksinjaba mathautai mi pulabasu mi masa khangna punba changi poinudigi lamta phawbadi sanalupana singba apanba potchai phangani amadi achaw sangya matingchu phangani yamna phai doina na mathang ya robi thamjage dori se mapokki befal ni mapokki befal se maki lifetime ne haitare ko lifetime gi ga maki magun khara thungdok chege mapokki oiba result da maha ase mapok chel tingba thamoi sengba migi mangna ba khanjadaba hakchang khingkhing lawba mathun yangba thabak tawbada tayang ta soiba oiba mibu phagi tawbusu heiba thabak sinphangi matangdadi thak thongbu khanba asana kya kanaba leigine haidan smai piramiko masi sai gi haiba leitre masidi lifetime ge ba maki magun khara pirambaduni ahang thamjari basi asumna aige subscriber yamna nungsirwa halama maki mamingdei panjadre uri poktagini chai hundraga tari musurba halasigi maki khubak ki leiba mong se masi mayamde khara tonga le khanjaraga video ina lokochabani imbiribo khwai punumo pusemna lasina amukana thagat phungdok sari matang swaida ngasigi video ase luisinjarage kangli pai mana yai fare